ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯆꯦ, ꯏꯆꯦ, ꯑꯩꯈꯣꯏ ꯏꯆꯦꯗꯨꯕꯨ ꯀꯔꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯏꯆꯦ, ꯑꯩꯈꯣꯏ ꯏꯆꯦ! ꯃꯅꯤ ꯃꯆꯦꯕꯨ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯇꯩꯃ ꯊꯣꯏꯅꯨꯕꯨ ꯀꯧꯗꯨꯅ ꯍꯪꯂꯛꯏ꯫ ꯏꯇꯩꯃ, ꯑꯩꯈꯣꯏ ꯏꯆꯦꯒ ꯎꯕ꯭ꯔꯣ? ꯃꯅꯤ, ꯏꯅꯝꯃꯗꯤ ꯅꯪꯅ ꯂꯪꯐꯩ ꯆꯠꯄꯗ ꯄꯨꯈꯤꯅꯕ ꯍꯥꯏꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯀꯥꯏꯗꯒꯤ ꯌꯦꯡꯂꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯣ, ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯇꯩꯃ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯆꯦ ꯁꯤꯅꯕ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯃꯛꯇꯗ ꯉꯥ ꯂꯩꯕ ꯆꯠꯂꯤ ꯑꯣꯏꯔꯝꯒꯅꯦꯕ꯫ ꯁꯦꯜ ꯇꯤꯡꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯏꯆꯦꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯆꯦꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯈꯨꯠꯇ ꯉꯥ ꯑꯌꯥꯏꯕ ꯍꯥꯞꯄ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯆꯪꯂꯛꯏ ꯉꯥꯡꯗꯅ꯫ ꯉꯥ ꯌꯥꯏꯔꯒ ꯌꯣꯟꯕꯅꯕꯨ ꯍꯦꯟꯅ ꯀꯥꯟꯅꯔꯅꯤꯗ ꯍꯧꯖꯤꯛꯇꯤ꯫ ꯑꯇꯦꯛꯄꯗꯒꯤ ꯑꯌꯥꯏꯕꯅ ꯁꯔꯨꯛ ꯑꯅꯤ ꯍꯦꯟꯅ ꯇꯥꯡꯉꯦꯕ꯫ ꯑꯩꯅꯗꯤ ꯁꯤꯅ ꯀꯨꯏꯅ ꯆꯥꯅꯕ ꯌꯥꯅꯤꯅ ꯈꯟꯗꯅ ꯂꯩꯔꯨꯕꯅꯤ꯫ ꯑꯁꯨꯛ ꯇꯥꯡꯉꯝꯅꯤ ꯈꯪꯉꯝꯃꯗꯤ ꯂꯩꯔꯝꯃꯣꯏꯗꯕꯅꯤ ꯑꯩꯁꯨ꯫ ꯏꯀꯥꯏ ꯈꯪꯗꯒꯤ ꯑꯗꯨꯛ ꯂꯩꯔꯛꯄꯅꯤ ꯁꯤꯁꯨ꯫ ꯉꯥ ꯑꯌꯥꯏꯕ ꯌꯣꯟꯕꯤ ꯏꯅꯦꯗꯨꯅꯒ ꯈꯔ ꯏꯁꯧ ꯂꯥꯡꯒꯟꯕꯗꯨꯗ ꯑꯩꯁꯨ ꯉꯥꯡꯅꯕ ꯇꯟꯗꯅ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ ꯇꯧꯔꯤꯁꯤ꯫ ꯃꯊꯪꯗꯒꯤꯗꯤ ꯄꯥꯇꯒꯤ ꯐꯥꯎꯔꯒ ꯑꯩ ꯅꯣꯏꯅ ꯌꯥꯏꯔꯒ ꯄꯤꯔꯅꯤ꯫ ꯆꯦ, ꯀꯩꯅꯣ ꯄꯤꯗꯣꯏꯕꯣ? ꯅꯨꯡꯁꯤꯊꯣꯏ ꯃꯧꯄꯥ ꯎꯕꯗ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯉꯥꯕꯨ ꯍꯥꯏꯕꯅꯤꯗ ꯃꯅꯤ꯫ ꯉꯥꯏꯈꯣ, ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯆꯠꯅꯕ? ꯍꯣꯏ ꯆꯦ, ꯂꯣꯏꯔꯦ꯫ ꯑꯗꯨ ꯏꯆꯦ, ꯑꯩꯅ ꯉꯥ ꯑꯌꯥꯏꯕꯗꯣ ꯍꯥꯞꯀꯅꯨ꯫ ꯑꯥꯗ ꯂꯩꯔꯒ ꯆꯥꯔꯨꯒꯦꯅ ꯍꯥꯏꯔꯒ ꯏꯆꯦ ꯅꯪꯁꯤꯅ ꯅꯁꯥ ꯋꯥꯅ ꯑꯗꯨꯝ ꯁꯤꯜꯂꯦꯕ꯫ ꯃꯅꯤ, ꯏꯆꯦ ꯋꯥꯗꯦꯗ꯫ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯏꯄ꯭ꯋꯥꯒꯤꯗꯃꯛꯇꯕꯣ? ꯁꯤꯁꯦ ꯉꯥꯁꯦ ꯆꯦꯛꯁꯤꯟꯅ ꯍꯥꯞꯆꯤꯜꯂꯣ꯫ ꯍꯌꯦꯡ ꯑꯥꯗꯗꯤ ꯉꯥꯒ ꯆꯥꯕ ꯐꯪꯂꯣꯏꯗꯧꯔꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯜ ꯂꯩꯕ ꯍꯥꯏꯕ ꯑꯃ, ꯂꯩꯔꯛꯇꯕ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯗꯨꯒꯤ ꯌꯦꯡꯂꯒꯅꯦ ꯇꯧꯔꯤꯕ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯗꯨ ꯏꯆꯦ, ꯍꯟꯗꯛ ꯑꯩꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯄꯩꯕꯁꯦ ꯁꯦꯝꯖꯤꯜꯂꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯦꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯣꯏꯅꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯧꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯃꯟꯕꯒꯤ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯏꯆꯦꯒꯤ ꯃꯅꯤ, ꯏꯄ꯭ꯋꯥꯅ ꯍꯥꯏꯔꯛꯄ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯏꯆꯦꯅ ꯏꯄ꯭ꯋꯥꯕꯨ ꯅꯨꯡꯁꯤꯍꯟꯕ ꯍꯦꯜꯂꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯩꯅ ꯁꯤꯈꯛ ꯍꯥꯏꯕꯒꯤ ꯃꯄꯤꯔꯒ ꯆꯦꯜꯂꯤ ꯃꯥꯜꯂꯤ꯫ ꯏꯆꯦ, ꯁꯤ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦꯕ꯫ ꯇꯣ, ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯗꯅ꯫ ꯏꯆꯦ, ꯅꯪꯁꯤ ꯑꯩꯅ ꯌꯨꯝ ꯑꯄꯩꯕꯁꯦ ꯁꯦꯝꯖꯤꯟꯅꯤ ꯍꯥꯏꯕꯗ ꯀꯞꯂꯁꯤꯅꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯄꯥꯛ ꯁꯥꯕꯤꯗꯣꯏꯅꯤꯒ ꯍꯥꯏꯔꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯞꯄꯒ ꯂꯩꯗꯧ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯃꯅꯤꯒ ꯂꯪꯐꯩ ꯆꯠꯃꯤꯟꯅꯒꯗꯕ ꯂꯩꯀꯥꯏꯒꯤ ꯃꯇꯥꯎ ꯇꯣꯝꯕ ꯑꯃꯗꯤ ꯃꯩꯖꯥꯎ ꯃꯅꯤꯕꯨ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯏꯇꯥꯎ, ꯍꯣꯏ ꯏꯇꯥꯎ ꯃꯅꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯣꯛꯅꯔꯦꯕ꯫ ꯅꯪ ꯅꯊꯟꯇ ꯉꯥꯏꯔꯦ꯫ ꯊꯣꯛꯂꯛꯑꯣ ꯏꯇꯥꯎ, ꯏꯇꯥꯎ ꯃꯅꯤ꯫ ꯇꯣꯝꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯏꯇꯥꯎ ꯇꯣꯝꯕ, ꯊꯣꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯏꯇꯥꯎ꯫ ꯍꯣꯏ, ꯀꯨꯏꯗꯤ ꯀꯨꯏꯔꯛꯑꯅꯨꯀꯣ ꯏꯇꯥꯎ ꯃꯅꯤ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯃꯅꯤ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯏꯆꯦ, ꯅꯧꯄꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ꯫ ꯍꯟꯗꯛ ꯂꯪꯐꯩ ꯆꯠꯄꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯂꯪꯐꯩ ꯆꯠꯂꯔꯣꯏꯗꯕꯅꯤ꯫ ꯌꯨꯝꯗ ꯏꯆꯦꯒ ꯅꯨꯡꯉꯥꯏ ꯂꯩꯃꯤꯟꯅꯔꯗꯧꯅꯤ꯫ ꯑꯉꯥꯎꯕ, ꯏꯆꯦ ꯏꯊꯟꯇ ꯂꯩꯍꯧꯋꯦ ꯍꯥꯏꯕꯒꯤꯕꯨ ꯊꯋꯥꯏ ꯋꯥꯕ ꯍꯧꯅꯕ꯭ꯔꯣ? ꯏꯆꯦꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯁꯦ꯫ ꯏꯆꯦꯒꯤꯗꯤ ꯏꯄ꯭ꯋꯥꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯖꯕꯗꯨꯅꯤ ꯄꯥꯝꯂꯤꯕ꯫ ꯍꯌꯦꯡ ꯅꯌꯨꯝ ꯅꯀꯩ ꯄꯥꯜꯂ ꯃꯇꯝꯗ ꯋꯥꯗꯅꯕ꯫ ꯏꯆꯦ, ꯑꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯒ ꯂꯥꯛꯏ꯫ ꯍꯟꯗꯛ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯇꯥ ꯊꯝꯕꯧꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯗꯧꯅꯤꯀꯣ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯆꯦ꯫ ꯇꯥ ꯊꯝꯕꯧꯗ ꯏꯆꯦ ꯈꯔ ꯁꯦꯟꯅꯕꯤꯌꯨꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩꯅ꯫ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯗꯨꯗ ꯃꯤꯉꯣꯟꯗ ꯊꯕꯛ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯝꯃꯤꯔꯝꯃꯅꯦ꯫ ꯑꯩ ꯅꯍꯥꯟ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯏꯆꯦ꯫ ꯇꯥ ꯊꯝꯕꯧꯅ ꯑꯩꯅ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯤꯉꯩꯗ ꯏꯆꯦ ꯁꯦꯟꯅꯕꯤꯔꯝꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯆꯠꯂꯨ꯫ ꯅꯤꯡꯊꯤꯖꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯐꯝꯗꯣ ꯌꯧꯕ ꯑꯣꯏꯔ ꯆꯠꯂꯨ꯫ ꯑꯣꯏꯖꯔꯒꯦ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯦ ꯃꯅꯤ ꯃꯩꯖꯥꯎꯅ꯫ ꯏꯇꯥꯎ, ꯌꯥꯝ ꯀꯨꯏꯔꯦꯗꯤ ꯀꯩꯒꯤꯅꯣ? ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣꯅ ꯍꯥꯏꯔꯒ ꯅꯪ ꯁꯤꯗꯤꯕꯀꯣ ꯏꯇꯥꯎ꯫ ꯏꯆꯦ ꯉꯥꯏꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯤꯅꯤ ꯏꯇꯥꯎ, ꯑꯗꯨꯅ ꯁꯥꯎꯔꯅꯨ꯫ ꯍꯣꯏꯗ, ꯁꯥꯎꯕꯨꯗꯤ ꯁꯥꯎꯗꯦ꯫ ꯑꯗꯨ ꯏꯇꯥꯎ, ꯅꯪꯁꯦ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯊꯦꯡꯕꯒꯨꯝ ꯇꯧꯋꯦꯕ꯫ ꯇꯣꯝꯕꯅ ꯌꯥꯔꯦ ꯏꯇꯥꯎ ꯃꯩꯖꯥꯎ, ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯅꯪꯒꯤ ꯄꯣꯠꯌꯣꯝꯁꯤ ꯄꯥꯏꯔꯣ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯟꯅ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯧꯄꯥꯅ ꯆꯠꯈꯤꯕꯗꯨ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯖꯩ ꯅꯨꯡꯁꯤꯅ꯫ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯅꯣꯡꯊꯛꯇ ꯅꯣꯟꯈꯠꯇꯨꯅ ꯍꯥꯏꯖꯔꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯅ ꯄꯤꯁꯛꯄꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯅꯤꯁꯦ ꯉꯁꯤꯗꯤ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯗꯨꯅ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯦ꯫
ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯃꯥ ꯕꯥꯕꯥ ꯂꯟꯗꯣꯅꯤ ꯃꯆꯥꯅꯨꯄꯤ ꯃꯤꯉꯝꯕꯤꯅ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯤꯉꯝꯕꯤꯌꯥ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯀꯃꯥꯏꯅ ꯈꯜꯂꯤꯒꯦ ꯃꯤꯉꯝꯕꯤ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯈꯨꯝꯂꯛꯏ ꯑꯁ ꯏꯃꯥ ꯇꯥꯃꯅꯤ ꯑꯁꯦ ꯀꯣꯏꯂꯩ ꯂꯩꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯌꯦꯕ ꯑꯗꯨꯝ ꯑꯩꯅꯕꯨꯗꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯈꯔ ꯌꯥꯅꯕ ꯇꯛꯑꯣꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯇꯛꯅꯕ ꯍꯥꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯁꯥꯗꯤ ꯍꯦꯛꯇ ꯇꯛꯎ ꯌꯥꯗ꯭ꯔꯣ ꯑꯄꯪꯕꯤ ꯃꯅꯤꯁꯦ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯔꯗꯅ ꯍꯌꯦꯡ ꯅꯪꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯅꯤ ꯈꯪꯉꯤꯅꯤ ꯏꯃꯥꯅ ꯑꯗꯨꯅ ꯇꯛꯎ ꯍꯥꯏꯁꯤꯅꯤ ꯃꯥꯒꯤ ꯋꯥꯗꯤ ꯇꯛꯄꯕꯨ ꯀꯜꯂꯕꯗꯤ ꯅꯨꯡ ꯐꯥꯎꯕ ꯃꯇꯨꯝꯃꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯔꯤꯗꯨꯅꯤ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯇꯛꯏꯅꯤ ꯑꯗꯨꯗ ꯃꯥꯗꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯅ ꯅꯨꯄꯤ ꯊꯤꯔꯣꯏ ꯃꯆꯦ ꯅꯨꯡꯁꯤꯕꯗꯨꯅ ꯌꯥꯔꯣꯏ ꯃꯆꯦ ꯅꯨꯡꯁꯤꯕꯗꯨꯗꯒꯤ ꯅꯝꯐꯨꯗ ꯅꯪꯁꯨꯅꯦ ꯅꯨꯡꯁꯤꯍꯟꯒꯗꯕꯅꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯏꯃꯥꯅ ꯌꯥꯔꯤꯀꯣ ꯏꯃꯥꯒꯤ ꯃꯤꯉꯝꯕꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯕꯥꯁꯤꯗꯣ ꯈꯔ ꯐꯥꯖꯤꯜꯂꯣꯕ ꯅꯪꯅ ꯑꯩꯈꯣꯏ ꯕꯥꯁꯤꯗꯤ ꯍꯦꯛꯇ ꯉꯥꯡꯉꯛꯀꯅꯤ ꯑꯩꯉꯣꯟꯗ ꯄꯉꯥꯡꯗ ꯑꯗꯨ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯍꯣꯏ ꯅꯄꯥꯕꯨꯗꯤ ꯑꯩꯅ ꯐꯥꯖꯤꯜꯂꯒꯦ ꯑꯗꯨꯗ ꯊꯕꯛ ꯃꯥꯏ ꯄꯥꯛꯅꯕꯗꯣ ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯖꯔꯣꯀꯣ ꯃꯅꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯐꯪꯅꯤ ꯊꯥꯖꯗꯦ ꯏꯃꯥꯗꯤ ꯏꯃꯥ ꯑꯩꯅ ꯌꯥꯝ ꯇꯟꯕ ꯑꯃ ꯂꯩ ꯃꯥꯗꯤ ꯌꯥꯝ ꯂꯥꯏꯔꯦ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯅ ꯌꯥꯝ ꯇꯜꯂꯤꯁꯦ ꯍꯦ ꯑꯄꯪꯕꯤ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯅꯤ ꯅꯪꯕꯨ ꯅꯄꯥꯒꯩꯒꯅ ꯍꯤꯡꯂꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯅꯊꯛꯇ ꯅꯆꯦ ꯑꯃ ꯅꯈꯥꯗ ꯅꯅꯥꯎ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯏꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯪ ꯈꯛꯇꯅꯤꯅꯦ ꯅꯪꯒꯤ ꯉꯥꯛꯇꯅꯤ ꯅꯄꯥꯒꯩꯒꯅ ꯇꯨꯡꯁꯤꯜꯂꯤꯕ ꯇꯥꯟꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯑꯆꯧꯕ ꯌꯨꯝ ꯑꯁꯤꯁꯨ ꯍꯌꯦꯡ ꯅꯄꯥꯒꯩꯒꯅ ꯁꯣꯟꯖꯤꯜꯂꯛꯂꯒ ꯅꯪꯅ ꯂꯩꯅꯅꯕꯅꯤ ꯂꯩꯅꯅꯕ ꯇꯨꯡꯗꯒꯤ ꯄꯥꯛꯄꯅ ꯃꯥꯅꯤ ꯍꯥꯏꯖꯤꯜꯂꯨ ꯀꯥꯞꯁꯤꯜꯂꯨ ꯅꯆꯥꯅꯨꯄꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯅꯆꯥꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯒ ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯒ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯪꯅꯕꯗꯤ ꯇꯥꯛꯄꯤꯔꯨ ꯇꯝꯕꯤꯔꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯥ ꯐꯥꯎ ꯅꯪꯒꯤꯗꯃꯛꯇꯅ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯅꯄꯥꯒꯩꯒꯁꯦ ꯍꯥꯏꯗꯅ ꯐꯠꯇꯕ ꯍꯨꯒꯨꯝꯂꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯄꯤꯁꯤꯜꯂꯨ ꯍꯥꯏ ꯑꯗꯨꯒ ꯅꯤꯄꯥꯒꯤ ꯃꯤꯉꯝꯕꯤ ꯅꯪꯁꯨ ꯅꯃꯥꯅ ꯇꯥꯛꯄꯤꯔꯤꯕ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝꯁꯦ ꯂꯧꯁꯤꯜꯂꯨꯀꯣ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯥꯏꯄꯥꯛ ꯃꯤꯉꯝꯕꯤ ꯄꯩꯗꯨꯅ ꯑꯩꯈꯣꯏ ꯕꯥꯁꯤꯒꯤꯗꯤ ꯍꯧꯔꯤꯌꯦ ꯑꯃꯨꯛ ꯁꯤꯗꯅꯤ ꯑꯩꯅ ꯌꯨꯝꯒ ꯄꯥꯟꯗꯈꯩ ꯂꯩꯗꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏ ꯃꯗꯨ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯃꯤꯉꯝꯕꯤ ꯃꯗꯨ ꯌꯥꯗꯦꯀꯣ ꯅꯄꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯗꯗꯤ ꯁꯥꯎꯔꯅꯨ ꯅꯨꯄꯥ ꯃꯥꯅꯕꯨ ꯀꯔꯤ ꯈꯪꯒꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯝꯗ ꯃꯣꯏꯗꯤꯅꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯀꯨꯌꯣꯝ ꯈꯛꯇꯅꯤ ꯎꯔꯤꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯀꯨꯌꯣꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯣꯠꯂꯤꯕ ꯑꯋꯥ ꯃꯌꯥꯝ ꯑꯁꯤ ꯎꯄꯣꯟꯇꯦ ꯀꯥꯟꯅꯗꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯀꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯁꯣꯝꯇꯅ ꯀꯝꯗꯧꯔꯤ ꯊꯝꯕꯧ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯕ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯅ ꯂꯧ ꯈꯨꯂꯪ ꯀꯨꯝꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯥꯏꯕꯨ ꯉꯥꯏꯔꯕ ꯂꯥꯛꯂꯣꯏꯗꯕꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯇꯞꯅ ꯃꯔꯣꯜ ꯑꯃ ꯇꯞꯆꯔꯤꯕ ꯃꯥꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯃꯧꯄꯥ ꯃꯅꯤꯒꯤ ꯈꯛꯇꯅꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯈꯔ ꯈꯜꯂꯨ ꯍꯥꯏꯔꯒ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦ ꯃꯁꯦ ꯑꯃꯥꯏꯕ ꯃꯥꯏꯕꯤꯒ ꯇꯥꯟꯅꯔꯒ ꯐꯥꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯇꯥ ꯊꯝꯕꯧ ꯀꯅꯥ ꯐꯥꯗꯣꯏꯅꯣ ꯊꯝꯕꯧ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯇꯨꯡ ꯑꯣꯏꯔꯞꯅ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯊꯥꯖ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯤꯠ ꯈꯔ ꯊꯛꯀꯠꯂꯗꯨꯅ ꯏꯀꯥꯏꯕꯒꯤ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯤ ꯊꯥꯖ ꯑꯁ ꯃꯃꯥꯟꯅꯕꯤꯁꯤ ꯅꯨꯡꯁꯤ ꯌꯥꯝ ꯈꯪꯗꯦ ꯑꯩꯅ ꯃꯥ ꯑꯁꯨꯛ ꯀꯨꯏꯅ ꯇꯥꯟꯅꯔꯤꯁꯦ ꯃꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯁꯤꯟꯅꯗꯦ ꯃꯄꯥ ꯅꯨꯄꯥ ꯃꯅꯤꯅꯗꯤ ꯈꯪꯉꯤ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯊꯥꯖ ꯅꯣꯛꯂꯒ ꯈꯪꯗꯦ ꯇꯥ ꯊꯝꯕꯧ ꯑꯩꯒꯤ ꯇꯥ ꯅꯨꯡꯁꯤꯊꯣꯏꯁꯦ ꯏꯁꯣꯔꯅ ꯁꯦꯝꯂꯛꯄꯗ ꯊꯃꯣꯏꯒ ꯄꯥꯜꯂꯛꯇ꯭ꯔꯕ꯭ꯔꯥ ꯑꯩꯁꯨ ꯈꯜꯂꯛꯂꯕꯅꯤ ꯊꯥꯖ ꯑꯗꯨꯝꯅ ꯅꯨꯡꯁꯤꯊꯣꯏ ꯇꯞꯅ ꯈꯨꯝꯂꯛꯏ ꯃꯅꯤ ꯊꯥꯗꯣꯛꯂꯒ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯌꯨꯝ ꯄꯥꯜꯂꯣꯏ ꯊꯝꯕꯧꯅ ꯃꯥꯒꯤ ꯁꯤꯒꯤ ꯋꯥꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯄ꯭ꯔꯥꯎ ꯍꯦꯛ ꯆꯥꯛꯏꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯅꯨꯡꯁꯤꯅꯕꯗꯤ ꯀꯥꯏꯗꯦ ꯀꯩꯅꯣ ꯅꯨꯡꯁꯤꯊꯣꯏ ꯇꯥ ꯊꯝꯕꯧ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ ꯈꯜꯂꯤ ꯃꯅꯤ ꯁꯦꯟꯅꯔꯒ ꯄꯨꯟꯁꯤꯁꯤ ꯂꯦꯟꯈ꯭ꯔꯒꯦ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯑꯔꯣꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯕꯅꯤ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯑꯩ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯌꯥꯊꯪꯗꯣ ꯍꯤꯛꯇꯣꯛꯄ ꯄꯥꯝꯗꯤꯌꯦ ꯇꯥ ꯊꯝꯕꯧ ꯑꯗꯨꯅ ꯅꯁꯜꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯈꯨꯂꯪ ꯀꯨꯝꯃꯤꯟꯅꯕ ꯏꯅꯦꯗꯣꯟꯁꯤꯡꯅ ꯁꯥꯎꯅꯔꯅꯤ ꯆꯠꯂꯨꯈꯤꯒꯦ ꯃꯗꯨ ꯌꯥꯔꯣꯏꯗ ꯅꯨꯡꯁꯤꯊꯣꯏ ꯑꯩꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯅꯪ ꯑꯗꯨꯝ ꯉꯥꯏꯅꯤꯀꯣ ꯊꯥꯖꯅ ꯆꯠꯅ ꯂꯛꯅꯔꯝꯃꯤ
ꯇꯥ ꯊꯝꯕꯧ ꯅꯪ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯍꯟꯅꯨꯈꯤꯅꯤꯀꯣ ꯊꯝꯕꯧꯁꯨ ꯅꯨꯡꯁꯤꯗꯣꯏ ꯇꯥꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯂꯥꯎꯔꯛꯏ ꯊꯥꯖ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯁꯤꯒꯤ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯃꯈꯣꯡꯁꯤꯗ ꯑꯩꯒꯤ ꯌꯨꯝ ꯄꯥꯈꯜ ꯃꯆꯥ ꯑꯃ ꯁꯥꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯨꯅꯕꯨ ꯐꯗꯧ ꯃꯥꯟꯁꯤꯜꯂꯦꯕ ꯇꯥ ꯊꯝꯕꯧ ꯃꯤꯉꯝꯕꯤ ꯃꯅꯤ ꯍꯣꯏꯅ ꯌꯨꯝ ꯁꯥꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯅꯤꯗ ꯉꯔꯪ ꯉꯔꯪ ꯉꯪꯂꯤ ꯃꯅꯤ ꯃꯤꯉꯝꯕꯤꯒꯤ ꯃꯇꯧꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯜ ꯃꯤꯉꯝꯕꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯕꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯏꯪ ꯇꯞꯄꯗꯨ ꯈꯔꯁꯨ ꯃꯌꯥꯎꯕ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯂꯥꯛꯄꯅꯤ ꯌꯨꯝ ꯁꯥꯕ ꯂꯥꯛꯄ ꯁꯤꯟꯃꯤ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯅꯇꯧꯗꯣ ꯎꯠꯂꯛꯀꯅꯨ ꯑꯩ ꯍꯩꯅꯗꯦ ꯑꯩꯗꯤ ꯅꯪꯁꯦ ꯏꯆꯜ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯈꯜ ꯑꯩ ꯅꯪꯉꯣꯟꯗ ꯈꯟꯕ ꯉꯝꯂꯣꯏ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩ ꯈꯨꯔꯥꯄꯥꯛꯄꯗ ꯍꯩꯗꯣꯛꯀꯅꯤ ꯃꯤꯉꯝꯕꯤ ꯁꯥꯎꯅ ꯐꯦꯠ ꯍꯩꯗꯣꯛꯇꯨꯅ ꯆꯠꯈꯤ ꯇꯣꯝꯕꯅ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯇꯝꯃꯟꯕꯗꯒꯤ ꯏꯇꯥꯎꯗ ꯍꯥꯏꯕꯅꯤꯀꯣ ꯃꯁꯤꯒꯤ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯉꯝꯕꯤ ꯍꯥꯏꯕꯁꯦ ꯃꯤꯁꯨ ꯑꯀꯥꯛ ꯉꯝꯃꯤꯗꯀꯣ ꯃꯌꯨꯝ ꯁꯥꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤꯌꯦ ꯌꯥꯗ꯭ꯔꯒꯅ ꯃꯥꯅ ꯑꯣꯏꯅ ꯁꯧꯖꯤꯜꯂꯛꯄ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯇꯣꯝꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯔꯨꯕꯒꯤꯅꯤ ꯃꯩꯖꯥꯎꯅ ꯏꯇꯥꯎ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯀꯨꯆꯨ ꯈꯔꯒ ꯃꯨꯔꯝꯕꯗꯤ ꯌꯦꯡꯕ ꯌꯥꯔꯣꯏꯀꯣ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯅ ꯃꯔꯣꯜ ꯑꯃ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯍꯌꯦꯡ ꯃꯥꯅ ꯃꯧ ꯑꯣꯏꯔꯁꯨ ꯀꯌꯥ ꯐꯗꯧ ꯃꯥꯟꯗꯦ ꯃꯤꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯅꯦꯕ ꯏꯇꯥꯎ ꯃꯅꯤꯅ ꯌꯥꯔꯤꯁꯤ ꯏꯇꯥꯎ ꯋꯥꯏ ꯇꯩꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯁꯤ ꯈꯔ ꯊꯨꯅ ꯑꯗꯨꯒ ꯌꯥꯡꯅ ꯆꯠꯈ꯭ꯔꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯣꯏ ꯏꯇꯥꯎ ꯂꯟꯗꯣꯅꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯏꯃꯥꯒꯤ ꯃꯤꯉꯝꯕꯤ ꯅꯪꯕꯣ ꯄꯤꯁꯨꯝꯒꯗꯣ ꯑꯔꯩꯈꯩ ꯁꯨꯛꯊꯔꯒ ꯆꯪꯉꯛꯏꯅꯦ ꯀꯅꯥꯅ ꯏꯆꯥꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯎꯕꯒꯦ ꯇꯝꯃꯨꯁꯤ ꯏꯃꯥꯗ ꯃꯤꯉꯝꯕꯤ ꯃꯃꯥꯒꯤ ꯅꯥꯛꯇ ꯁꯥꯎꯅ ꯉꯦꯛ ꯐꯝꯊꯔꯒ ꯏꯃꯥ ꯇꯥꯃꯅꯤꯁꯦ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯩꯁꯦ ꯃꯥꯒꯤ ꯃꯆꯜꯗꯧꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯈꯟꯕ ꯉꯝꯂꯣꯏ ꯍꯥꯏ ꯏꯃꯥ ꯑꯩꯁꯤꯕꯨ ꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜꯂꯦꯕ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯃꯥꯕꯨ ꯏꯄꯨꯡ ꯑꯃꯒꯨꯝꯅ ꯈꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯏꯃꯥ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥ ꯃꯤꯉꯝꯕꯤꯅ ꯁꯨꯛꯇꯣꯛꯇ꯭ꯔ ꯆꯪꯂꯛꯂꯤꯕꯁꯤꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯁꯥꯎꯔꯒ ꯏꯃꯥꯅ ꯅꯣꯛꯏꯗꯤ ꯀꯔꯦꯝ ꯂꯩꯔꯣ ꯏꯃꯥꯒꯤꯗꯣ ꯑꯩꯉꯣꯟꯗ ꯍꯩ ꯑꯄꯪꯕꯤ ꯀꯔꯦꯝꯗꯕ ꯅꯠꯇꯦꯅꯤ ꯏꯃꯥꯒꯤꯁꯦ ꯌꯥꯝꯅ ꯐꯖꯕ ꯊꯧꯔꯥꯡ ꯑꯃ ꯂꯩꯔꯦ ꯆꯪꯁꯤꯜꯂꯛꯎꯁꯦ ꯏꯃꯥ ꯍꯥꯏꯒꯦ ꯍꯦꯟꯅꯒ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ ꯃꯤꯉꯝꯕꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩ ꯊꯧꯔꯥꯡꯅꯣ ꯏꯃꯥ ꯂꯟꯗꯣꯅꯤ ꯃꯤꯅ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯣꯡꯗ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯔꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯪꯅꯦ ꯏꯀꯥꯏ ꯈꯪꯗꯒꯤ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯁꯤꯟꯅꯔꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯕꯗꯤ ꯃꯅꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯔꯅꯤꯗꯅ ꯑꯄꯪꯕꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯃꯗꯨꯒꯤ ꯊꯧꯔꯥꯡꯗꯨ ꯌꯥꯏꯅꯦ ꯑꯁ ꯑꯗꯣ ꯑꯩꯈꯣꯏ ꯕꯁꯤꯗꯤ ꯅꯪ ꯕꯁꯤꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯀꯅꯤ ꯊꯕꯛ ꯑꯔꯨꯕ ꯆꯠꯊꯣꯛꯈꯤꯕꯅꯤ ꯅꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯑꯁꯦꯡꯕ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯃꯥꯒꯤ ꯃꯤꯉꯝꯕꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯃꯅꯤꯡꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯗ ꯊꯧꯔꯤ ꯌꯥꯟꯁꯤꯟꯅꯔꯨꯒꯦꯀꯣ ꯑꯗꯣ ꯏꯃꯥ ꯃꯤꯅ ꯍꯥꯏꯅꯗꯥꯏꯅꯦ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯕꯁꯦ ꯐꯠꯇꯦ ꯊꯧꯔꯤꯗꯨꯅ ꯑꯗꯨꯝ ꯀꯧꯋꯦꯅ ꯍꯩ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯂꯥꯏꯅꯍꯦ ꯅꯪꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯔꯤꯕ ꯐꯤ ꯅꯠꯇ꯭ꯔꯒ ꯊꯧꯔꯤꯗꯣ ꯃꯩ ꯀꯣꯛ ꯊꯥꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯊꯧꯔꯤ ꯌꯥꯟꯁꯟꯅꯔꯨꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯉꯝꯕꯤ ꯃꯈꯨꯠꯇ ꯃꯃꯥꯒꯤ ꯏꯟꯅꯐꯤ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯔꯥꯎꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯩꯖꯥꯎꯅ ꯋꯥꯏ ꯇꯩꯅꯕ ꯂꯩꯕꯥꯛꯇꯣ ꯊꯤꯠꯅ ꯊꯤꯠꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯨꯏꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯠꯇꯕꯁꯦ ꯇꯣꯝꯕꯅ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯏꯇꯥꯎ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯂꯩꯌꯨ ꯇꯝꯂꯝꯗ꯭ꯔꯤ ꯁꯨꯝꯅ ꯈꯟꯗꯣꯛꯑꯁꯤ ꯃꯅꯤ ꯃꯥꯁꯨ ꯋꯥꯏ ꯇꯩꯅ ꯇꯩꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯂꯥꯏꯔꯖꯔꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯂꯥꯏꯔꯕꯒꯤ ꯁꯦꯈꯥꯏꯕ ꯌꯨꯝꯗꯨꯕꯨ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯇꯦꯗ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯏꯆꯦꯅ ꯊꯣꯡꯕ ꯀꯥꯡꯁꯣꯏꯗꯣ ꯆꯥꯕ ꯐꯪꯂꯛꯇꯕ ꯀꯨꯏꯔꯛꯂꯤ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯃꯧꯄꯥꯏꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯂꯤꯕ ꯏꯆꯦꯁꯦ ꯅꯨꯡꯉꯥꯏꯍꯟꯒꯅꯤ ꯈꯪꯗ꯭ꯔꯤ ꯇꯣꯝꯕꯅ ꯇꯧꯃꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯗ ꯑꯩꯈꯣꯏꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯋꯥꯗꯨꯅ ꯂꯩꯕ ꯌꯥꯕ꯭ꯔꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯋꯥꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯂꯛꯄ ꯂꯥꯏꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯋꯥꯀꯠꯄ ꯆꯠꯀꯗꯕꯅꯤ ꯑꯩꯗꯤ ꯃꯩꯖꯥꯎ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯆꯠꯂꯨ ꯆꯠꯂꯨ ꯏꯇꯥꯎ ꯏꯇꯥꯎꯅ ꯆꯠꯄꯗ ꯏꯇꯥꯎ ꯃꯅꯤꯒ ꯑꯩꯈꯣꯏꯅꯤꯒꯤꯁꯨ ꯈꯔ ꯈꯔ ꯋꯥꯀꯠꯄꯤꯔꯝꯃꯨ ꯑꯗꯣ ꯏꯇꯥꯎ ꯄꯪꯊꯥ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯏꯆꯦ ꯅꯨꯡꯁꯤ ꯊꯣꯏꯅ ꯍꯥꯞꯂꯛꯄ ꯇꯨꯡꯍꯟꯕꯤ ꯑꯌꯥꯏꯕꯗꯨꯗꯤ ꯃꯒꯨꯟ ꯂꯩꯅ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯕꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯏꯆꯦꯗꯤꯅꯦ ꯑꯩꯅꯕꯨ ꯂꯥꯡꯐꯩ ꯆꯠꯂꯅꯤ ꯍꯥꯏꯔꯕ ꯑꯩꯁꯦ ꯆꯥꯕ ꯐꯪꯉꯔꯣꯏ ꯈꯟꯗꯅꯅꯦ ꯂꯩꯔꯒ ꯑꯣꯏꯔꯁꯨ
ꯃꯥꯅ ꯄꯥꯠꯇꯒꯤ ꯐꯥꯔꯒ ꯌꯥꯏꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯗꯣꯏꯅꯤ ꯑꯩꯅ ꯏꯆꯦ ꯅꯪ ꯋꯥꯅꯕꯅꯤ ꯍꯥꯞꯄꯤꯅꯨ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯑꯗꯨꯝ ꯑꯅꯝ ꯀꯟꯅ ꯍꯥꯞꯄꯤꯗꯣꯏꯅꯤ ꯇꯣꯝꯕ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯃꯅꯤ ꯏꯆꯦꯅ ꯍꯥꯝꯂꯛꯄ ꯉꯥ ꯑꯌꯥꯏꯕꯗꯨꯗꯤ ꯏꯇꯥꯎ ꯃꯩꯖꯥꯎꯅ ꯑꯌꯥꯝꯕ ꯆꯥꯕꯅꯤ ꯑꯩꯈꯣꯏ ꯎꯗ꯭ꯔꯤꯉꯩꯗꯁꯨ ꯍꯨꯔꯥꯜꯂꯒ ꯆꯥꯕꯅꯤ ꯑꯩꯅ ꯀꯗꯥꯏ ꯆꯥꯔꯤꯕ ꯆꯥꯔꯤꯗꯨꯗꯤ ꯅꯍꯥꯟ ꯑꯩ ꯎꯍꯧꯋꯤꯅꯦ ꯑꯗꯨꯗꯤ ꯆꯥꯅꯤꯡꯉꯛꯄꯒꯤ ꯆꯥꯕꯗꯨꯕꯣ ꯇꯥꯟꯖꯥꯗꯨꯗ ꯂꯟꯗꯣꯅꯤ ꯀꯞꯂꯗꯨꯅ ꯆꯦꯜꯂꯛꯏ ꯃꯅꯤ ꯅꯈꯣꯏꯕꯨꯛꯇ ꯆꯦꯜꯂꯧꯅꯦ ꯁꯣꯝꯗ ꯅꯆꯟꯁꯦ ꯑꯝꯇ ꯀꯜꯂꯨ ꯂꯥꯛꯑꯣꯅꯦ ꯃꯅꯤ ꯅꯆꯟꯁꯦ ꯑꯝꯇ ꯀꯜꯂꯨ ꯂꯥꯛꯑꯣ ꯇꯣꯝꯕꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯗꯣ ꯂꯟꯗꯣꯅꯤ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯤꯅ ꯊꯤꯅ ꯆꯩꯔꯛꯑꯦꯗꯅ ꯅꯆꯟꯗꯣ ꯃꯅꯤꯡꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯊꯧꯔꯤ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯏꯟꯗꯣꯟꯅ ꯐꯅꯌꯥꯝ ꯈꯥꯝꯕꯁꯨ ꯇꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯃꯅꯤ ꯅꯪ ꯑꯃꯨꯛꯇꯅꯤ ꯅꯆꯟꯕꯨ ꯀꯟꯕꯤꯌꯨꯕ ꯅꯪꯒꯤ ꯂꯃꯟ ꯏꯟꯗꯣꯟ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ 이마기 미감비 이마디 망설이다고 이마디 망설이다고 ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯞꯁꯤꯅꯩ ꯂꯟꯗꯣꯅꯤ ꯃꯄꯤꯗꯨ ꯇꯥꯔꯛꯎ ꯌꯥꯗꯕꯗꯨꯗ ꯏꯟꯅꯄꯤꯗꯨꯅ ꯇꯩꯊꯣꯛꯄ ꯁꯥꯔꯒ ꯃꯇꯤꯟꯗꯨ ꯃꯃꯤꯠꯇ ꯁꯠ ꯇꯩꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯀꯞꯁꯤꯟꯅꯩ ꯃꯩꯖꯥꯎ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎꯃꯅꯤ ꯍꯧꯖꯤꯛ ꯂꯦꯞꯇ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯆꯜꯃꯤꯉꯝꯕꯤꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥꯎ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯟꯅ ꯆꯦꯜꯂꯛꯏ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯟꯗꯣꯅꯤ ꯃꯥꯁꯨ ꯀꯞꯁꯤꯟꯅꯗꯨꯅ ꯆꯦꯜꯂꯛꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯇꯨꯡꯗ ꯃꯅꯤ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯎꯊꯛꯇ ꯊꯧꯔꯤ ꯌꯥꯟꯅꯕ ꯁꯦꯝꯂꯤꯕ ꯃꯤꯉꯝꯕꯤꯗ ꯃꯤꯉꯝꯕꯤ ꯅꯪꯅ ꯇꯧꯏꯗꯨꯕꯨ ꯀꯩ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯥ ꯀꯨꯝꯊꯔꯣ ꯃꯈꯥꯗ ꯈꯨꯔꯥꯏꯟꯗꯣꯟꯒꯤ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯅ ꯃꯤꯉꯝꯕꯤ ꯇꯧꯁꯤꯟꯅꯗꯨꯅ ꯀꯞꯁꯤꯟꯅꯔꯒ ꯍꯥꯏꯔꯛꯏ ꯑꯩ ꯈꯨꯃꯛꯑꯣꯏ ꯂꯟꯗꯣꯅꯤ ꯃꯥꯁꯨ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ 이마기 뱀마 너무 꿈타러 그이더라게 이마디 망자리다고 이마기 미감비야 너가 좀 떠오거너 그래 낭만신 할락다기 이마부 가리야이나 쿠무기 이마기 미감비야 ꯇꯣꯝꯕ ꯃꯩꯖꯥꯎ ꯑꯃꯗꯤ ꯃꯅꯤꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯁꯨꯀꯨꯝ ꯀꯨꯝꯂꯛꯇꯤ ꯃꯤꯉꯝꯕꯤ ꯂꯟꯗꯣꯅꯤ ꯃꯆꯥꯅꯨꯄꯤꯗ ꯂꯣꯟꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯃꯥꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕꯗ ꯃꯤꯉꯝꯕꯤ ꯍꯦꯟꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯣ ꯍꯥꯏꯔꯕꯗꯤ ꯇꯥꯃꯗꯤ ꯅꯪ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯈꯨꯝ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯅꯪꯅ ꯌꯨꯝꯗ ꯆꯠꯈꯤꯕꯗ ꯄꯨꯔꯒꯦ ꯈꯨꯝꯃꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯉꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯅꯤ ꯃꯅꯤ ꯃꯤꯉꯝꯕꯤꯒꯤ ꯋꯥꯗꯨꯗ ꯃꯊꯥ ꯈꯔꯗꯤ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯒꯤ ꯃꯤ ꯁꯤꯈꯤꯕꯗꯨꯁꯨ ꯄꯥꯝꯗꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯌꯥꯔꯁꯤ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯟꯈꯤꯕꯗ ꯅꯪꯒ ꯂꯣꯏꯗꯅ ꯆꯠꯄꯗꯨꯁꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯩ ꯀꯨꯝꯊꯔꯒꯦ ꯇꯥꯃꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯉꯝꯕꯤ ꯎꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯇꯣꯝꯕ ꯆꯤꯔꯣꯜ ꯇꯧꯔꯛꯏ ꯃꯩꯖꯥꯎꯗ ꯌꯥꯝ ꯍꯩꯅ ꯐꯥꯈ꯭ꯔꯦꯅꯤ ꯏꯇꯥꯎ ꯅꯨꯄꯤꯁꯤꯗ ꯏꯇꯥꯎꯕꯅꯤꯁꯦ ꯑꯩꯈꯣꯏꯅꯤ ꯏꯇꯥꯎ ꯉꯛꯈ꯭ꯔꯦꯗꯀꯣ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅꯤꯒꯤ ꯃꯇꯧꯁꯦ ꯏꯁ ꯉꯛꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯉꯛꯈ꯭ꯔꯦ ꯏꯇꯥꯎ ꯁꯤꯗꯩꯗꯤ ꯂꯩꯁꯥꯕꯤ ꯂꯩꯕ ꯏꯃꯨꯡꯗꯒ ꯊꯕꯛ ꯁꯨꯕ ꯆꯠꯂꯔꯣꯏꯁꯤꯀꯣ ꯑꯩ ꯀꯤꯔꯤꯕ ꯌꯥꯝꯅ ꯍꯣꯏ ꯏꯇꯥꯎ ꯆꯠꯂꯔꯣꯏꯁꯤ ꯑꯩꯈꯣꯏꯁꯨ ꯏꯇꯥꯎ ꯃꯅꯤꯗꯧꯅ ꯂꯩꯁꯥꯕꯤꯅ ꯐꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯣ ꯌꯥꯝ ꯀꯞꯄꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯧꯅꯝ ꯇꯧꯔꯝꯕ ꯃꯥꯟꯗꯅ ꯁꯥꯞ ꯁꯣꯜꯂꯛꯇꯣꯏꯅꯤ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎ ꯍꯌꯦꯡꯗꯤ ꯋꯥꯏ ꯇꯩꯕꯁꯤ ꯂꯣꯏꯔꯅꯤ ꯑꯗꯨꯒ ꯍꯪꯆꯤꯠ ꯑꯗꯨꯝ ꯍꯜꯂꯁꯤꯀꯣ ꯌꯨꯝꯗ ꯍꯣꯏ ꯏꯇꯥꯎ ꯍꯜꯂꯁꯤ ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯤ ꯃꯐꯝꯁꯤꯗ ꯌꯨꯝ ꯆꯠꯅꯤꯡꯕꯅ ꯈꯣꯠ ꯈꯣꯠꯅꯩ ꯅꯪꯅ ꯅꯠꯇꯦ ꯏꯇꯥꯎ ꯑꯩꯁꯨꯅꯤꯅꯦ ꯅꯨꯡꯁꯤꯊꯣꯏ ꯃꯇꯥ ꯊꯥꯖꯒ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯃꯇꯥ ꯑꯅꯤꯗꯣ ꯏꯇꯥ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯃꯪꯗ ꯑꯩꯒꯤ ꯋꯥꯃꯅꯤꯗꯣ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯑꯃꯁꯨ ꯄꯨꯔꯛꯇꯅꯒ ꯇꯧꯔꯝꯃꯤ ꯑꯩꯅ ꯃꯗꯨꯗ ꯍꯔꯥꯎꯕꯁꯤꯗꯤ ꯏꯇꯥ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯩꯅ ꯃꯀꯥ ꯂꯥꯝ ꯅꯣꯛꯆꯕ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯒꯤꯗꯨꯅ ꯑꯍꯥꯟꯕꯅꯤ ꯏꯇꯥ ꯊꯥꯖ ꯃꯥꯁꯨ ꯅꯣꯛꯂꯗꯨꯅ ꯀꯨꯝꯂꯛꯏ ꯄꯨꯔꯛꯇꯣꯏ ꯑꯣꯏꯔꯝꯅꯤ ꯏꯇꯥ 이시시 와자레이데나 세바 동나바 아마 부실락하다바도 이따기 망도 파워 이런거니 소이데나 아두라 캉데이다 타자 부크리마 반도다 탐봉나 팜마도 우바다 하이레이마 쿠틴두나 이따 예고도 다 탐보세 부크리마 발다 팜두나 이따 봉하이바시 낭수 마롤라마디 하이키바 야바니다 다 탐보다 다 탐보세 이따 낭기 둥시 와칼다 앙아와가 방각 오이리세 옌부부 감리브레이다 ꯑꯁ ꯏꯇꯥ ꯃꯥꯒꯤ ꯋꯥꯒ ꯇꯣꯛꯁꯤꯗ ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ ꯅꯍꯥꯟ ꯃꯁꯥꯗ ꯃꯥꯅ ꯅꯝꯒꯟꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯇꯥ ꯁꯥꯎꯗꯅꯕ ꯊꯦꯝꯅꯧ ꯇꯧꯗꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯕꯤꯈꯣ ꯃꯇꯨꯡ ꯑꯃꯨꯛ ꯏꯇꯥꯅ ꯂꯥꯛꯀꯗꯕ ꯆꯠꯀꯗꯕ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯉꯥꯏꯔꯝꯗꯅꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯗ ꯏꯇꯥ ꯁꯤꯒꯤ ꯋꯥꯗ ꯃꯥꯒꯤꯁꯤꯗꯤ ꯑꯅꯝ ꯀꯟꯕꯒꯤ ꯃꯇꯧ ꯎꯠꯆꯕꯒꯤ ꯋꯥꯅꯤ ꯑꯣꯟꯁꯤꯟꯅꯒꯗꯕ ꯑꯩꯅ ꯑꯣꯟꯁꯤꯟꯅꯕꯤꯗ꯭ꯔꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯇꯟꯖꯈꯤꯁꯅꯤ ꯊꯝꯕꯧ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯥꯛꯄꯗ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ
ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯎ ꯇꯝꯂꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ, ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯕꯅꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ꯫ ꯇꯥ ꯊꯝꯕꯧ, ꯀꯔꯤ ꯄꯥꯎ ꯇꯝꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯗꯨꯕꯨꯔꯣ, ꯃꯅꯤꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯂꯅꯤ ꯍꯥꯏꯔꯛꯄꯅꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯩꯔꯣ ꯇꯥ ꯊꯝꯕꯧ? ꯑꯗꯣ ꯇꯥ ꯊꯝꯕꯧꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ? ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯇꯣꯝꯕꯒ ꯃꯩꯖꯥꯎꯒ ꯊꯦꯡꯅꯩ, ꯃꯈꯣꯏꯅꯤꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯥ ꯊꯝꯕꯧ, ꯑꯩ ꯏꯃꯨꯡꯗꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯏꯆꯟꯅꯨꯄꯤꯗꯣ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯅ ꯃꯣꯠꯇꯨꯅꯒ ꯂꯩꯔꯕꯗꯤ ꯅꯣꯛꯅꯈꯤꯅꯤ꯫ ꯑꯩ ꯏꯁꯤꯡꯒ ꯀꯣꯟꯅ ꯁꯣꯛꯂꯒꯦ ꯏꯇꯥ, ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝ ꯍꯔꯥꯎꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯇꯥꯅ ꯇꯥꯅꯕ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯄꯨꯈ꯭ꯔꯤꯁꯨ ꯌꯧꯔꯕꯁꯤꯗꯤ ꯏꯁꯤꯡꯗ ꯁꯣꯛꯂꯒ ꯄꯨꯈ꯭ꯔꯁꯤꯕ ꯏꯇꯥ꯫ ꯌꯥꯔꯅꯤ, ꯑꯩ ꯀꯣꯟꯅ ꯁꯣꯛꯂꯒꯦ ꯏꯇꯥ꯫ ꯊꯝꯕꯧ ꯑꯃꯗꯤ ꯊꯥꯖ ꯌꯥꯝ ꯍꯔꯥꯎꯅ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠꯅ ꯆꯤꯡꯒꯤ ꯃꯔꯨꯝꯗ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯅꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯎꯕꯗ ꯑꯗꯨꯝ ꯈꯪꯂꯦ ꯃꯁꯦꯅ ꯋꯥꯅ ꯂꯣꯏꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯕ꯫ ꯀꯌꯥꯛ ꯌꯦꯡꯂꯒ ꯃꯁꯤꯕꯨ ꯀꯧꯔꯛꯏ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯆꯦ, ꯏꯆꯦ, ꯑꯩ ꯍꯜꯂꯛꯏ ꯏꯆꯦ꯫ ꯏꯃꯨꯡꯗꯒꯤ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ ꯅꯨꯡꯁꯤꯊꯣꯏ꯫ ꯃꯧꯄꯥ ꯑꯃꯗꯤ ꯃꯧꯄꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯃꯩ ꯑꯣꯛꯈꯤꯁꯤ꯫ ꯏꯆꯦ ꯆꯔꯨ ꯏꯀꯨꯗꯒꯤ ꯆꯔꯨ ꯈꯨꯗꯥ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯃꯩ ꯑꯣꯛꯁꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯆꯦꯟꯆꯠ ꯇꯧꯅ ꯆꯔꯨ ꯏꯀꯨꯗꯒꯤ ꯆꯔꯨ ꯈꯨꯗꯥꯞ ꯑꯃ ꯂꯧꯔꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯩ ꯊꯥꯔꯤ꯫ ꯃꯩꯁꯤ ꯀꯥꯜꯂꯒ ꯂꯥꯛꯑꯣ ꯃꯅꯤ꯫ ꯍꯣꯏ ꯏꯆꯦ꯫ ꯕꯦꯝꯃ, ꯅꯪꯁꯨ ꯀꯥꯜꯂꯒ ꯂꯥꯛꯑꯣ꯫ ꯃꯤꯉꯝꯕꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯇꯞꯅ, ꯍꯣꯏ ꯏꯅꯝꯃ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯅꯗꯨꯅ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯁꯤꯗ ꯃꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯁꯦꯜꯗꯨ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯨꯠꯁꯨꯃꯛꯅꯤ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯏꯁꯥꯁꯨ ꯌꯥꯝ ꯆꯣꯛꯊꯔꯤ, ꯑꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯣ ꯃꯤꯉꯝꯕꯤꯒ ꯆꯪꯃꯤꯟꯅꯔꯣꯅꯤ ꯃꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤ ꯈꯔ ꯇꯥꯛꯄꯤꯌꯨ, ꯇꯥꯟꯅꯕꯤꯌꯨ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯅꯤ꯫ ꯃꯅꯤ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯤꯉꯝꯕꯤ ꯃꯥꯏꯊꯣꯡ ꯈꯪꯒꯣꯟ ꯑꯣꯜꯂꯤ, ꯑꯗꯨꯒ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯔꯕꯁꯤ ꯐꯥꯎꯕ ꯃꯁꯤꯗꯒ ꯄꯤꯁꯤꯜꯂꯤ ꯁꯦꯜꯒꯁꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯤꯔꯛꯄ ꯌꯥꯕꯁꯦ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯏꯗꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅ ꯃꯤꯉꯝꯕꯤ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯈꯤꯗꯣ ꯅꯨꯃꯤꯠ ꯊꯦꯛꯅ ꯌꯦꯡꯉꯨꯕꯅ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯆꯟꯅꯨꯄꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯉꯝꯕꯤ, ꯏꯅꯝꯃꯒ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯏꯅꯝꯃ ꯅꯈꯣꯏꯒꯤ ꯀꯥꯒ ꯇꯥꯛꯄꯤꯔꯒꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯥꯗꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯨꯡ ꯏꯟꯅꯔꯛꯂꯣ ꯍꯥꯏꯔꯝꯂꯒ ꯃꯤꯉꯝꯕꯤ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨ ꯎꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ, ꯁꯤꯕꯨ ꯌꯨꯝꯅꯤ, ꯑꯩꯈꯣꯏ ꯑꯥꯒꯤ ꯌꯨꯝꯗꯨꯒ ꯌꯦꯡꯅꯔꯗꯤ ꯁꯤꯗꯤ ꯄꯨꯔꯥ ꯌꯦꯡꯒꯣꯟꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯄꯥꯏꯕꯤ ꯃꯤꯉꯝꯕꯤ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯅꯗꯕꯅꯤ꯫ ꯃꯤꯉꯝꯕꯤꯅ ꯍꯦꯛ ꯌꯨꯝꯗꯨ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯅꯨꯡꯁꯤꯊꯣꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯃꯉꯣꯟ ꯑꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯅꯤ ꯃꯥꯅꯗꯤ ꯃꯥ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯅꯤ, ꯃꯁꯤꯗꯨ ꯈꯔꯗꯤ ꯁꯥꯐꯔꯅꯤ ꯈꯟꯖꯕꯗꯨꯅ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯤꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯤꯉꯝꯕꯤꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯕ ꯁꯥꯗꯨꯅ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯅꯤꯅ ꯊꯕꯛ ꯍꯦꯛ ꯆꯠꯈ꯭ꯔꯒꯅ ꯃꯅꯝꯃꯕꯨ ꯃꯤꯅꯥꯏꯒꯨꯝ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯁꯨꯍꯟꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏ ꯃꯥꯗꯤ ꯃꯥꯒꯤ ꯊꯋꯥꯏꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯃꯧꯄꯥꯅ ꯂꯧꯔꯛꯄ ꯅꯨꯄꯤ, ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯈꯟꯖꯩ, ꯅꯣꯡꯃꯇ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯁꯨ ꯂꯩꯇꯦ ꯃꯤꯉꯝꯕꯤꯗ꯫ ꯃꯅꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅ ꯆꯪꯂꯛꯏ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯁꯤꯕꯨ ꯀꯧꯔꯗꯨꯅ, ꯏꯆꯦ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯏꯆꯦ꯫ ꯃꯤꯉꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯅꯝꯃ ꯀꯧꯈꯤꯕ ꯇꯥꯕꯗꯨꯗ ꯈꯜꯂꯤ, ꯈꯪꯏꯗꯅ ꯉꯁꯤꯗꯤ ꯃꯆꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯗꯅꯕ ꯍꯨ ꯀꯥꯝꯁꯤꯟꯒꯤꯕ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯃꯤꯉꯝꯕꯤ, ꯏꯆꯦ, ꯍꯣꯏ ꯏꯆꯦ꯫ ꯏꯅꯝꯃꯗꯤ ꯂꯩꯇꯤꯌꯦ ꯇꯥꯃꯅꯤ, ꯉꯁꯥꯏ ꯇꯥꯃꯅꯤꯅ ꯍꯦꯛ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯌꯨꯝꯁꯤ ꯏꯊꯟꯇ ꯂꯩꯔꯤꯁꯦ ꯈꯔꯁꯨ ꯈꯪꯕꯤꯕ ꯌꯥꯕꯅꯤ ꯏꯅꯝꯃ ꯃꯥꯁꯨ꯫ ꯏꯆꯦꯗꯣ ꯊꯕꯛ ꯂꯩꯕꯒꯤ ꯆꯠꯈ꯭ꯔꯦ ꯑꯣꯏꯔꯝꯒꯅꯤ ꯃꯤꯉꯝꯕꯤ, ꯑꯗꯨ ꯈꯪꯅꯁꯨ ꯐꯠꯇꯅ ꯈꯟꯒꯅꯨ ꯏꯆꯦꯗꯣ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯌꯥꯗ ꯍꯨꯛꯀꯗꯕ ꯆꯥꯛ, ꯃꯁꯥꯗ ꯊꯣꯟꯒꯗꯕ ꯐꯤꯖꯣꯜ, ꯆꯥꯕ ꯁꯦꯠꯄ ꯃꯅꯤꯡ ꯇꯝꯖꯔꯛꯇꯕ ꯏꯆꯦꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯑꯩꯒꯤ ꯏꯆꯦꯅ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯤꯋꯥꯈꯛ ꯉꯥꯡꯅꯔꯣꯏ꯫ ꯀꯟꯈꯠꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯃꯆꯤ ꯑꯁꯦ꯫ ꯀꯟꯈꯠꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯑꯩꯒꯤꯁꯦ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯁꯤꯃꯁꯨ ꯈꯪꯖꯤꯜꯂꯨ ꯃꯤꯉꯝꯕꯤꯅ, ꯑꯩꯗꯤ ꯑꯇꯩ ꯅꯨꯄꯥꯗꯧꯅ ꯅꯨꯄꯤ ꯊꯤꯔꯒ ꯅꯨꯄꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯂꯣꯏ ꯂꯧꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯋꯥꯗꯤ ꯏꯆꯦꯒꯤ ꯃꯇꯦꯡ ꯅꯪꯅ ꯄꯥꯡꯁꯤꯟꯕ, ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯏꯆꯦꯅ ꯑꯗꯨꯝ ꯄꯥꯡꯂꯝꯒꯅꯤ꯫ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯤꯡꯉꯣꯜ ꯃꯧ ꯅꯨꯡꯁꯤꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ꯫
ꯇꯣꯛꯈ꯭ꯔꯕꯩꯗꯀꯣ ꯃꯁꯤꯁꯦ ꯑꯩꯁꯤꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯑꯝꯇ ꯁꯨꯗꯕꯁꯤ ꯃꯉꯥꯏ ꯃꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯈꯥꯎꯗꯨ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤꯒꯤ ꯈꯥꯎꯁꯤꯒꯤ ꯃꯅꯨꯡꯗ ꯏꯅꯐꯤ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯌꯥꯎꯕꯅꯤ ꯏꯅꯐꯤꯗꯨꯅ ꯅꯪꯒꯤꯅꯤ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯃ ꯌꯥꯎꯔꯤꯕꯗꯨꯅ ꯏꯆꯦꯒꯤꯅꯤ ꯑꯩ ꯏꯇꯥꯎ ꯇꯣꯝ ꯍꯣꯏꯗ ꯃꯥꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯍꯣꯏ ꯃꯅꯤ ꯆꯠꯈ꯭ꯔꯦ ꯃꯅꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯤꯉꯝꯕꯤ ꯈꯥꯎꯗꯨꯗꯒꯤ ꯏꯅꯐꯤꯒ ꯐꯨꯔꯤꯠꯇꯨꯒ ꯂꯧꯊꯣꯛꯂꯒ ꯌꯦꯡꯉꯤ ꯁꯤꯒꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯐꯨꯔꯤꯠꯁꯦ ꯃꯁꯤꯗ ꯄꯤꯌꯨ ꯀꯥꯏꯅ ꯑꯩꯅ ꯁꯨꯛꯄꯤ ꯄꯤꯔꯣꯏ ꯑꯩꯒꯤ ꯏꯅꯐꯤ ꯑꯉꯥꯡꯕꯗꯨꯒ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨꯒ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯉꯥꯡꯕꯁꯤꯒ ꯖꯨꯔꯥ ꯁꯥꯔꯒ ꯁꯦꯠꯇꯣꯛꯀꯦ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯥꯗꯤ ꯃꯥꯒꯤ ꯁꯦꯒꯥꯏꯕ ꯐꯨꯔꯤꯠꯇꯣ ꯑꯗꯨꯝ ꯂꯤꯠꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯁꯨ ꯃꯕꯦꯝꯃꯩꯅ ꯏꯄꯥꯝꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯁꯥꯔꯦꯗꯅ ꯁꯦꯜꯗꯨꯁꯨ ꯏꯄꯥꯝꯗꯒꯤ ꯄꯨꯕ ꯑꯣꯏꯕꯒꯤ ꯁꯦꯟꯗꯣꯏ ꯂꯧꯕꯤꯗ꯭ꯔꯕꯅꯤ ꯀꯅꯥ ꯑꯃꯗꯒꯤ ꯄꯨꯔꯨꯕ ꯑꯣꯏꯔꯗꯤꯅꯦ ꯁꯦꯟꯗꯣꯏ ꯍꯨꯟꯕꯗ ꯏꯔꯨ ꯏꯌꯥꯡꯁꯦ ꯇꯦꯛꯂꯗꯧꯅꯤ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ ꯍꯌꯦꯡꯁꯨ ꯃꯔꯣꯏꯗꯣ ꯂꯦꯟꯗꯣꯏ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯏꯇꯥ ꯍꯥꯏꯔꯛꯀꯦ ꯁꯤꯁꯨ ꯇꯥ ꯊꯝꯕꯧꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯨꯗꯤ ꯏꯇꯥ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯏꯇꯥ ꯂꯩꯍꯧꯔꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯊꯔꯣ ꯆꯠꯈ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏ ꯆꯪꯂꯛꯏ ꯅꯨꯡꯁꯤꯊꯣꯏ ꯆꯪꯂꯛꯄ ꯎꯕꯗ ꯃꯤꯉꯝꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯍꯌꯦꯡ ꯈꯦꯕꯝꯅ ꯄꯣꯏꯗꯣ ꯍꯦꯛ ꯇꯧꯏꯗ ꯃꯁꯤꯅ ꯑꯩ ꯂꯦꯟꯍꯒꯦꯕ ꯍꯧꯖꯤꯛ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯁꯤꯗ ꯏꯅꯝꯃ ꯍꯜꯂꯛꯑꯕ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏ ꯅꯣꯛꯂꯒ ꯍꯣꯏ ꯍꯣꯏ ꯍꯜꯂꯛꯑꯦ ꯃꯤꯉꯝꯕꯤ ꯑꯗꯣ ꯏꯅꯝꯃ ꯇꯥꯃꯅꯤꯅꯅꯦ ꯑꯩꯒꯤ ꯏꯅꯐꯤ ꯑꯃꯒ ꯐꯨꯔꯤꯠ ꯑꯃꯒ ꯂꯩꯔꯦꯕ ꯁꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯏꯅꯝꯃ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗꯤ ꯃꯤꯉꯝꯕꯤ ꯌꯥꯝ ꯄꯛꯆꯔꯅꯤ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯇꯥꯃꯅꯤꯅꯁꯨ ꯏꯅꯝꯃ ꯅꯨꯡꯁꯤꯊꯣꯏ ꯃꯥꯏꯊꯣꯡꯗ ꯅꯣꯛꯆꯔꯕꯁꯨ ꯃꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛ ꯐꯥꯎꯖꯩ ꯃꯅꯤ ꯇꯣꯝꯕꯒ ꯂꯥꯡꯐꯩ ꯆꯠꯄꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯝꯕꯅ ꯏꯇꯥꯎ ꯑꯩꯗꯤꯅꯦ ꯅꯪꯁꯦ ꯂꯥꯡꯐꯩ ꯆꯠꯍꯟꯅꯤꯡꯗꯦꯕ ꯌꯨꯝꯗ ꯂꯩꯕꯅ ꯐꯒꯗꯧ ꯃꯥꯜꯂꯤ ꯏꯇꯥꯎ ꯑꯩ ꯊꯕꯛ ꯀꯟꯅ ꯁꯨꯗꯕ ꯌꯥꯗꯕꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝ ꯏꯆꯦꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩ ꯉꯝꯗ꯭ꯔꯤ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯍꯥꯟꯅꯒꯨꯝ ꯁꯦꯜ ꯇꯨꯡꯕꯁꯨ ꯉꯝꯗ꯭ꯔꯤ ꯃꯤꯉꯝꯕꯤꯅ ꯈꯨꯆꯥꯎ ꯊꯥꯗ ꯁꯤꯖꯤꯟꯅꯕꯗ ꯏꯆꯦꯗ ꯁꯦꯜꯁꯨ ꯄꯤꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯏꯆꯦꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝꯒ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯏꯇꯥꯎ ꯑꯩꯅ ꯍꯪꯂꯨꯔꯁꯨ ꯏꯆꯦꯗ ꯏꯆꯦꯗꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨ ꯅꯣꯏꯗ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯧ ꯃꯥꯅꯁꯨ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯂꯛꯀꯦꯅ ꯃꯁꯤꯇꯃꯛ ꯍꯥꯏꯌꯦ ꯏꯇꯥꯎ ꯋꯥꯗꯤ ꯌꯥꯝ ꯋꯥꯖꯔꯕꯅꯤꯀꯣ ꯏꯆꯦꯗꯣ ꯑꯗꯨꯅꯅꯤ ꯏꯇꯥꯎ ꯑꯩꯅ ꯂꯥꯡꯐꯩ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯈꯜꯂꯛꯏꯁꯦ ꯍꯟꯗꯛ ꯑꯩꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯗꯗꯤ ꯏꯆꯦꯒ ꯇꯥ ꯊꯝꯕꯧꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯗꯕꯅꯤ ꯑꯗꯨꯒ ꯏꯆꯦꯁꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯁꯅꯨ ꯃꯗꯨ ꯌꯥꯏꯅꯤ ꯇꯧꯃꯅꯤ ꯃꯗꯨ ꯌꯥꯏ ꯃꯅꯤ ꯍꯜꯂꯛꯂꯒ ꯃꯆꯦꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏ ꯃꯧꯄꯥꯎꯕꯨ ꯂꯥꯡꯐꯩ ꯆꯠꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯤꯌꯥ ꯅꯪ ꯂꯥꯡꯐꯩ ꯆꯠꯂꯅꯨꯕ ꯁ꯭ꯋꯥꯏꯗ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯒ ꯏꯆꯦꯂꯤꯄꯥ ꯌꯣꯟꯃꯤꯟꯅꯔꯁꯤ ꯃꯅꯤ ꯅꯣꯛꯂꯒ ꯏꯆꯦ ꯑꯩꯅ ꯍꯟꯗꯛ ꯂꯥꯡꯐꯩ ꯆꯠꯂꯤꯕꯁꯤꯗꯤꯅꯦ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕꯅꯤ ꯂꯥꯡꯐꯩ ꯆꯠꯂꯨꯕ ꯍꯜꯂꯛꯄꯒ ꯇꯥ ꯊꯝꯕꯧꯒ ꯏꯆꯦꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯣꯏꯅꯤ ꯑꯩꯒꯤ ꯋꯥꯖꯔꯛꯅꯕꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤꯀꯣ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯆꯦꯗꯤ ꯃꯅꯤꯌꯥ ꯅꯪꯒꯤ ꯋꯥꯗꯣ ꯑꯁꯦꯡꯕꯅꯤ ꯏꯆꯦ ꯑꯗꯣ ꯃꯤꯉꯝꯕꯤꯅ ꯉꯁꯤ ꯐꯨꯔꯤꯠ ꯑꯃ ꯄꯤꯔꯛꯇ꯭ꯔꯣ ꯏꯆꯦꯗ ꯑꯩꯅ ꯏꯆꯦꯗ ꯄꯛꯆꯅꯤ ꯈꯜꯂꯒ ꯂꯩꯔꯛꯄꯅꯤ ꯑꯗꯨꯗꯣ ꯏꯆꯦꯅ ꯐꯨꯔꯤꯠ ꯁꯦꯒꯥꯏꯕ ꯂꯤꯠꯄꯗꯣ ꯅꯧꯄꯥꯅ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯏꯆꯦ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝ ꯍꯩꯅ ꯊꯩꯗꯣꯔꯛꯏ ꯏꯆꯦꯅ ꯃꯆꯨꯗꯣ ꯌꯥꯛꯃꯜꯂꯦ ꯍꯥꯏꯗꯅ ꯃꯤꯉꯝꯕꯤꯗ ꯄꯤꯈ꯭ꯔꯦꯃꯅꯤ ꯑꯁ ꯀꯩꯗꯧꯕꯩ ꯄꯤꯈ꯭ꯔꯤꯅꯣ ꯏꯆꯦ ꯅꯪ ꯑꯗꯨꯝ ꯂꯤꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯏꯆꯦꯒꯤꯅꯦꯅ ꯇꯧꯈ꯭ꯔ ꯄꯣꯠꯇꯨꯕꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯤ ꯃꯇꯥꯎ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦ ꯃꯅꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯦ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯒ ꯃꯤꯉꯝꯕꯤ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯎꯠꯊꯣꯔꯛꯂꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ ꯃꯅꯝꯃꯕꯨ ꯏꯅꯝꯃ ꯏꯅꯝꯃꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯃꯤꯉꯝꯕꯤ ꯏꯅꯝꯃ ꯁꯪꯒꯣꯏꯗ ꯂꯩꯌꯦ ꯁꯪꯒꯣꯏꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯀꯧꯔꯗꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯀꯣ ꯑꯗꯨꯛ ꯊꯤꯕ ꯋꯥꯗꯨ ꯇꯥꯒꯅꯤ ꯈꯜꯂꯨꯗꯦ ꯅꯣꯡꯃꯗ ꯅꯨꯡꯁꯤꯊꯣꯏ ꯃꯥꯒꯤ ꯃꯅꯥꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯔꯦ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯅꯥꯗꯨꯕ ꯗꯨꯀꯥꯟꯂꯤꯗꯨꯕꯨ ꯀꯩꯅꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯑꯩ ꯂꯥꯟ ꯁꯨꯗꯅꯕꯤ ꯅꯨꯡꯁꯤꯊꯣꯏ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯃꯤꯉꯝꯕꯤ ꯐꯤꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯃꯈꯨꯠꯇꯨ ꯊꯤꯜꯂꯒ ꯁꯤꯒꯤ ꯐꯤꯁꯦ ꯁꯨꯔꯨꯁꯨ ꯐꯤ ꯁꯨꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯥ ꯍꯥꯡꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤꯁꯦ ꯐꯖꯅ ꯁꯤꯠꯅꯅ ꯁꯦꯡꯗꯣꯛ ꯍꯌꯦꯡ ꯏꯃꯥ ꯂꯩꯕ ꯂꯥꯛꯀꯅꯤ ꯁꯤꯗ ꯍꯣꯏ ꯏꯅꯝꯃ ꯁꯦꯡꯗꯣꯛꯀꯦ ꯅꯨꯡꯁꯤꯊꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯃꯄꯤ ꯇꯥꯅ ꯐꯤꯌꯥꯝ ꯑꯗꯨꯕꯨ ꯁꯨꯔꯤ ꯐꯤꯌꯥꯝ ꯑꯗꯨ ꯁꯨꯕ ꯂꯣꯏꯕꯒ ꯀꯥ ꯍꯥꯡꯕꯗꯨ ꯑꯃꯨꯛ ꯐꯖꯅ ꯁꯦꯡꯗꯣꯛꯂꯒ ꯋꯥꯏ ꯇꯩꯔꯝꯃꯤ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯊꯝꯕꯧꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯊꯝꯕꯧ ꯅꯨꯡꯉꯥꯏꯇꯨꯅ ꯁꯣꯟꯖꯩ ꯅꯨꯡꯁꯤꯊꯣꯏ ꯅꯪꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇꯕꯨ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤꯕ ꯐꯩ ꯈꯪꯉꯤ ꯍꯟꯗꯛꯇꯤ
Mani hek halakpaga sitnana tamthokim. Mingambi na Nungsithoida inaigum thabak suali mayamsi. Landoni su laklaga leire masanupigi mayumda masidagi hena otpa hore Nungsithoibu mama masa sangdana. Landoni Nungsithoina wai tairingaida tum haugalai. Wai taidu leirambadudha sauna hairei. Kaidoriba nangdia mi tum haugalakle hairabadi nuradu losin miyadra nang. Inia ay uhawdri kain kanidana dubudi nang. Magi mingambi ya, mingambi. Ima, tare thoklage. Kari haige ima. Yengoi, nangi nanamma lara sudatnabi sina aina tum haugalakpada wai teraga leramini ne khanglabra. Kari aigi mana tum haugalakpada wai teraga leramiba. Masiki nupise aina ngasadi masamse kudang yelaga haiba tare. Asi haraduna manamabu phubirami. Masamgado phoidat pirami Nungsithoi kapladuna. Mingambi, inama uhawtabani. Uhawtaba singmaniba matungna tawdanaba inamu hotnarage. Kaigi hotnabano ha, kaigi hotnabano ba? Ima nangsu phubusi khara yawrawni. Hoi hoi, ima su yawrake. Asi haraduna mama masani sangdana masam phoiba yaw khongpakna kausinba yaw tawduna phubirami. Nungsithoi makokto I thoklami masam phoibaduda. Ima, aina kari lankibagino kasi nasada thengnahanbiriba mayam asibo. Ima, nachabu lang wala o. Ayaw wari, Ima. Kau, nama na pasibo to. Ima, imong sang silaw kanti. Hoy lao sang nasi imagi bema. Mani magi manglanda masigi awaba sakpam kaya ahing kudingi urakpada masado laitadraduna mayumda halagi khalaklami maizauna. Itaw mani. Dikoy thabak subagi kusumana piri. Sina itawi sarukni. Hayengdi yumda halani khanbada wakhalse kunungai amni daw. Idaw, ay suhaningdabani yumda. Handakta igi seto, kaidawrabano khangde. Mawpaigi manglanda toina lakna kaplami. Aina isina kapagi maram hanglurabasu kumlamdana adum satki. Ikyam pakhalay dunay daw. Tombana, kaishu taramoy daw. Isu yumdan kraga aigi murang langbido sensiluradabni. Maizaw na, parini dunay daw. Mathangi namitni, mama masani duna manggol aduda ahaw atham saduna phamlaga sumang apakpadubu Nungsithoibu santi tituna wai teheli. Nungsa yakhalakpaduda. Mani, potyomduga sanglakpada masina tawribadu urami. Lambida thambawna pau pumba tambadagi wari pumbadi tarabani loina. Sangoygi marumda lumduna yengi. Mingambi yam usitana hairei. He, lara sudanabi. Waido sasatuna tayuni. Nungsa saringi sida kakaunaba. Landoni sunok nung mapangsili masana piki. Hoy ne, tayuni waido tuna. Adu kang mangamdradi niya, ikoy na kaidaw ni kang bro. Nuy na kaidaw duriba, nagisiyata. Mama masani to mamit tok to ni yengi yam thazadana. Mingambi pakat panloyri masado Nungsithoi maupa ubuda kapladuna. Mani, nang halak na bra. Jesse, iwa halak wana ngayram ni bane. Mani, masigi mapido taytok piraga. Je, kay kapido. Aso akang kan misina kapapagsadi. Kakunusi, naupa yung mangamti. Lara sudan na bisigi damag, naupa lara ba ilayo nisi. Sauna mo, mingambiga manipo kada yung naga masibo ko lagay rin. Senzaw paibi, minungsikang dabi na koy nina. Ngasi, tati taway na. Minayagom na tawbi riba, lara sudan na binupisi. Maupay gini taway. Ngasi dagi, ay yung sida senzaw paibi nupim talay bayar. Sakrusa, nasakto yung hindi. Landoni saun hairei. Kariya, isa na pina wana sasawa yumsiya, hadok sa toy pa. Saloy, nang kay tawag haibano ha? Natik layrabadi, talo ni. Sara nama sara galayraman na punsido. Isa na pisilaw wadagi, watapat na hingzaraga, wasaw ka nga susari. Kari haiba. Ayna, ahalda, tawagulon kaning deko, yam hinzilagan. Ngasi, mani ay kuta, nisi ba yaw na ni. Nasa na pisenzaw pa'y bisina, sara nama sabi nung paingon na laray do. Namanasan aron makuzin tarong ko na tro. Kariya, laito na sarupa di matik hai bayari na pangangdangang naman ni. Ima, ay si hai bayari na pangangdangang manatin. Asing mo dun hayubsi, sa chibuno yan. Mingambi, mamalay kaladun na kunwang kalagi. Laire babu, laire, inakun ba ni hai ba ni? Masidhap, sauningay rayte. Masi, matsin ni sungkumi ni masi. Asiyara doon naman ni maginupigi masinda magikupak asawa doon na anirang humlak hazinki. Hay mani, kanino nang natoribis? Ha? Mama ay imang magkada, isa no pipuri ba to?
ꯁꯤꯎ ꯁꯤꯆꯤꯔꯣ ꯍꯥ ꯑꯗꯨꯗꯤ ꯅꯪꯁꯨ ꯏꯅꯦꯕꯣꯛ ꯐꯨꯏꯅꯦ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯅꯦꯕꯣꯛ ꯐꯨꯖꯔꯤ ꯋꯥꯔꯧꯏꯅꯦ ꯏꯅꯦꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯐꯨꯒꯤ ꯆꯪꯂꯛꯂꯤꯕ ꯂꯟꯗꯣꯅꯤꯕꯨ ꯃꯅꯤꯅ ꯐꯨꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏ ꯀꯞꯂꯗꯨꯅ ꯃꯅꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯆꯦꯒꯤ ꯃꯅꯤ ꯏꯆꯦ ꯃꯈꯣꯏꯒꯨꯝꯕ ꯐꯨꯕꯁꯤꯗꯤ ꯄꯥꯞ ꯂꯪꯁꯤꯜꯂꯨꯏ ꯑꯗꯨꯅ ꯐꯨꯔꯤꯕꯅꯤ ꯏꯆꯦ ꯃꯤꯉꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯁꯤꯟꯅꯩ ꯃꯅꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯍꯌꯦꯡ ꯂꯥꯛꯀꯦꯔꯥ ꯉꯁꯤ ꯂꯥꯛꯀꯦꯔꯥ ꯅꯪꯅ ꯁꯥꯈꯤꯕ ꯌꯨꯝꯁꯦ ꯂꯧꯔꯨ ꯂꯥꯎ ꯏꯆꯤꯜ ꯏꯄ꯭ꯋꯥꯗꯤ ꯁꯪꯒꯣꯏꯁꯤ ꯂꯩꯒꯅꯤ ꯃꯇꯝ ꯈꯔ ꯑꯗꯨꯒ ꯆꯥꯎꯅ ꯁꯥꯒꯅꯤ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯎꯔ ꯁꯥꯎꯔ ꯆꯠꯂꯅꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯂꯣ ꯆꯠꯂꯣ ꯌꯦꯡꯗ꯭ꯔꯦ ꯅꯁꯛꯁꯤꯡꯗꯣ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯆꯠꯂꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯅꯤꯅ ꯃꯃꯤꯠꯀꯗꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯩ ꯑꯗꯨꯒꯅꯦ ꯑꯃꯨꯛꯀꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ ꯍꯜꯂꯛꯑꯣꯏꯅ ꯁꯨꯛꯍꯟ ꯍꯜꯂꯛꯑꯣꯏ 이제 ꯅꯣꯡꯄꯥꯎ ꯋꯥꯔꯧꯕ꯭ꯔꯣ ꯏꯆꯦ ꯏꯆꯦꯒꯤ ꯃꯅꯤ ꯏꯆꯦ ꯋꯥꯔꯧꯗꯤꯌꯦ 이제 ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯏꯆꯦꯕꯨ ꯂꯥꯏꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯕꯁꯨ ꯂꯥꯏꯔꯕꯅ ꯋꯥꯏꯒꯤꯗꯤ 이제 ꯅꯪꯁꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ 이제ꯒꯤ ꯃꯅꯤ ꯅꯪꯒꯨꯝꯕ ꯏꯄ꯭ꯋꯥ ꯑꯃ 이제ꯅ ꯐꯪꯖꯕꯁꯦ 이제 ꯌꯥꯝꯅ ꯅꯨꯡꯉꯥꯏ 이제 ꯀꯞꯀꯅꯨꯁꯦ ꯅꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯒꯦ